Meihouroldagi leiraklaba Thang-Ta si compulsory subject oina tamduna Hourakliba Meerol Da Thak-Kha Tambiba Mathou Tare haina Manipur University of Culture ki Vice Chancellor Prof Paonam Gunindro na fongdokhre. Ngasi Palace Compound leiba Government Dance College ki campus da pangthokiba kimax ki nipanlak suba felicitation ceremony gi thoramga mari lenena mahakna makha taraduna Manipur khunai ga sagon aduna laklaba Thang-Ta si subject ama oina tamnaba matam sangna hotnaduna lakibani adubu ngasi di class 10 amadi 12 ki mahairoi singna subject asi pamnana lawbagi chang wan khatakli Manipur culture gi yanglen saru oriba Thang-Ta bu mahairoi singda khanghan bahaiba si tangai fadrabani puari nat amadi culture khangba mioi khaktana mama leibak maramdam nungsiba ngamgani NEP 2020 ki UGC gi guidelines da language amadi arts takpi tambina bage yauriba culture amadi chatna kanglon Thanna leiba Manipur gi oinadi yamna maru oiba amani Meihouroldagi leiraklaba Thang-Ta si compulsory subject ama oina tamduna Hourakliba Meerol Da Thak-Kha Tambiba Mathou Tare haina fongdokhi loinana jahi asigi oina pangthokiba class 10 amadi 12 ki examination da Thang-Ta isai amadi Manipuri jagoi da mark wangna phangduna makok tarakraba mahairoi sing amadi mamang jahi gi makok takraba mahairoi ahum yauna punna mahairoi tara manga da mana sing yen thoktuna pukning thogotki Thang-Ta gi instructor sing disu ki marks ki magai dige certificate sing yen thoktuna pukning thogotki Karigidamagta ko na Thang-Ta siya ko mahiroi singsina kangadoribno haibase ngasi magchaliba ngasi maglaiba khunai sida ko gi value system siya irot tore Thang-Ta se ko na hangbadagi satra singche asugi matik thogolon ko gi hongnalon se thogolon se asugi matik lei atai mahiroi singsa atai mahiroi de ina sida bagi wana tezde ko masida Thang-Ta toriba ngang singsia pungken kena ba mandi ui sineba karino haimatam sija moina oza singse 마부터 미루 오자승치 콜럼바 또고세 마시 아코이 스쿨 시대시다 마시 세컨더리 스쿨 시대 마시 고이람니 우르다바 아두부 마시디 Thang-Ta 기 서브젝트 시리즈 마이타 미루 안강킹 오자우 우르무다 콜럼미 한